ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯇꯣꯝꯕꯤ꯫ ꯑꯩ ꯏꯁꯥ ꯂꯩꯁꯥꯕꯤꯅꯤ꯫ ꯁꯛꯀꯆꯨꯒ ꯑꯗꯨꯝ ꯆꯥꯟꯅꯕꯅꯤꯗ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯆꯍꯤꯁꯨ ꯍꯥꯏꯔꯝꯒꯦ꯫ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯏꯟꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯆꯥꯎꯔꯥꯛꯅ 39 ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯐꯖꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯅꯕꯨ ꯏꯆꯤꯜ ꯏꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯁꯨ ꯑꯩꯅ ꯑꯅꯤꯁꯨꯕꯤ ꯅꯠꯇ꯭ꯔꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯍꯧꯁꯤꯟꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯇꯪꯗꯤ ꯄꯥꯈꯪꯕ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯁꯦꯝꯕꯤꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ꯫ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯁꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯖꯔꯣꯏ꯫ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯂꯥꯎꯔꯤ꯫ ꯍꯥꯏ ꯑꯉꯥꯡ, ꯅꯪ ꯊꯣꯛꯂꯛꯎ꯫ ꯇꯥꯔꯕ꯭ꯔꯥ ꯀꯧꯔꯤꯁꯦ? ꯄꯔꯞ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯎ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ? ꯍꯩ ꯇꯥꯕ꯭ꯔꯥ? ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯪ꯫ ꯅꯥꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯉꯁꯤ ꯑꯩꯅ ꯊꯨꯒꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯇꯣꯟꯗꯣꯟꯕ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯍꯩ ꯏꯀꯥꯏꯗꯕ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯅꯪ ꯅꯃꯣꯏꯗꯣ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪ? ꯇꯣꯟꯗꯣꯟꯕ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯪꯉꯤ꯫ ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯈꯪꯗꯦ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯣꯛ ꯊꯤꯟꯗꯨꯅ ꯍꯥꯏ꯫ ꯈꯪꯉꯣꯏꯌꯦ, ꯅꯪ ꯈꯪꯉꯣꯏꯌꯦꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯥꯔꯣꯝꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯗꯨꯒ ꯀꯣꯏꯅꯔꯤꯕ? ꯅꯔꯣꯟꯁꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯟꯗꯣꯟꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯏꯊꯛ ꯑꯃ ꯊꯛꯀꯠꯂꯤ꯫ ꯈꯨꯝꯃꯣ ꯍꯥꯏꯕꯅꯦ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯪ? ꯁꯠ ꯈꯨꯝꯃꯣ꯫ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯆꯥꯟꯅꯔꯤꯕꯔꯕ? ꯍꯥꯏꯌꯣ꯫ ꯏꯃꯥꯗ ꯀꯅꯥꯅ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯛꯏꯅꯣ? ꯍꯥꯏꯔꯛꯄ ꯃꯤ ꯊꯤꯒꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕꯅꯦ? ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨꯒ ꯀꯣꯏꯅꯔꯤꯕ? ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯍꯟꯗꯛꯇ ꯆꯍꯤ 19 ꯁꯨꯈꯤꯕꯗ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯍꯤ 32, 33 ꯁꯨꯔꯕ ꯈꯪꯂꯕ꯭ꯔꯥ? ꯃꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯑꯃꯔꯣꯝꯗ ꯅꯃꯥꯒꯨꯝꯕ꯫ ꯅꯪ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯊꯨꯒꯥꯏꯅꯤꯀꯣ ꯅꯪ꯫ ꯏꯃꯥꯗ ꯀꯅꯥꯅ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯦ? ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯑꯒ ꯊꯥꯖꯕꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤꯀꯣ ꯏꯃꯥ꯫ ꯃꯗꯨ ꯀꯌꯥ ꯍꯩꯅꯗꯦ꯫ ꯏꯁ, ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯅꯤꯡꯉꯤꯕ? ꯇꯧꯗꯕ ꯀꯥꯁꯨ ꯑꯃꯨꯛ ꯁꯥꯅꯤꯡꯂꯤꯕꯅꯦꯕ? ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯀꯣ꯫ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯅꯃꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ꯫ ꯇꯧꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯃꯥ ꯑꯩꯅ ꯐꯖꯅ ꯋꯥ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯪꯅꯦ ꯌꯥꯝꯅ ꯂꯦꯝꯅ ꯇꯣꯛꯍꯧ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯟꯊꯤ ꯍꯟꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯗꯣꯏꯕ ꯍꯦꯛꯇ꯫ ꯀꯣꯏꯗꯦ ꯍꯥꯏꯕ? ꯀꯅꯥꯅꯣ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯛꯏꯁꯦ? ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯌꯦ꯫ ꯄꯥꯎ ꯇꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯆꯨ ꯍꯦꯟꯖꯤꯟ ꯊꯥꯛꯑꯒ ꯍꯦꯛꯇ ꯇꯝꯕ꯫ ꯏꯃꯥ, ꯃꯤꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨ꯫ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯦ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯅꯥꯡꯒꯜ ꯑꯗꯨꯗ ꯁꯦꯠ 2 ꯊꯥꯔꯒ ꯍꯥꯏ꯫ ꯅꯪꯅ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯇꯧꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪ ꯋꯥꯒꯁꯨ ꯂꯣꯠꯀꯦ ꯀꯥꯏꯅ ꯈꯟꯕ ꯁꯥꯏꯌꯦ ꯅꯪ꯫ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯃꯥꯒꯨꯝꯕ ꯑꯗꯨꯕꯨ ꯀꯣꯏꯔꯒ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯣꯏꯁꯦ? ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯗꯣꯏꯅꯣꯕ? ꯀꯣꯏꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯀꯣꯏꯅ ꯁꯨꯝ ꯍꯥꯏ ꯂꯩ ꯍꯥꯏꯕ꯫ ꯀꯣꯏꯗꯦ ꯍꯥꯏꯕ꯫ ꯑꯩꯁꯨ ꯀꯣꯏꯗꯦ꯫ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦ꯫ ꯑꯩ ꯀꯣꯏꯗꯦꯕ꯫ ꯅꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎꯑꯣꯕ꯫ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯊꯤꯅꯤ ꯃꯁꯦ꯫ ꯅꯪ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯊꯤꯅꯤꯡꯕ꯭ꯔꯥ? ꯅꯪ ꯊꯨꯒꯥꯏꯕ꯭ꯔꯥ ꯅꯆꯤꯟꯗꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯃꯤꯅ ꯍꯥꯏꯕꯅ ꯄꯪꯇꯥꯗ ꯇꯥꯕ, ꯃꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯁꯨꯡꯇꯥ ꯇꯥꯗꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯣꯏꯗꯦ, ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯗꯦ꯫ ꯅꯪ ꯀꯣꯏꯗꯦ? ꯅꯪ ꯇꯁꯦꯡꯅ ꯀꯣꯏꯗꯦ? ꯀꯣꯏꯗꯦ, ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯗꯦ꯫ ꯃꯁꯤꯗ ꯆꯥꯎꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯂꯋꯥꯏ ꯂꯦꯡꯐꯨ ꯑꯗꯨꯗ ꯊꯝꯗꯨꯅ ꯍꯥꯏ꯫ ꯀꯣꯏꯗ꯭ꯔꯗꯤ ꯅꯪ ꯋꯥꯁꯛꯑꯣ꯫ ꯅꯃꯥ ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯥꯏꯔꯒ ꯅꯪ ꯀꯣꯏꯗꯦ ꯍꯥꯏꯔꯒ ꯋꯥꯁꯛꯑꯣꯕ꯫
ꯑꯗꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯃꯁꯥꯀꯗꯨ ꯊꯔ ꯊꯔ ꯍꯦꯡꯅꯤꯛꯏ ꯆꯥꯎꯕꯤꯇꯣꯟꯅ ꯑꯃꯨꯛꯀ ꯁꯛꯑꯣꯗꯅ ꯀꯣꯏꯗꯦ ꯍꯥꯏꯅ ꯋꯥꯁꯛꯑꯣ ꯀꯔꯤꯒꯤꯅ ꯇꯨꯃꯤꯟꯅ ꯂꯩꯗꯦ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩ ꯊꯕꯛ ꯂꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯟꯈꯤ ꯆꯥꯎꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯗꯨꯅ ꯅꯪꯅ ꯋꯥꯁꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯨ ꯅꯪꯅ ꯀꯣꯏꯔꯦ ꯅꯠꯇ꯭ꯔꯣ 이봉아 ꯇꯧꯅꯨ 하이디ꯕ ꯑꯁꯤꯅꯤꯀꯣ 이마ꯅ 하이세 ꯌꯥꯝꯅ ꯐꯖꯅꯅꯤ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯀꯣꯏꯔꯕꯁꯨꯅꯦ ꯅꯪꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯀꯣꯏꯌꯨ ꯅꯃꯥꯒꯨꯝꯕꯤ ꯑꯗꯨꯕꯨ ꯀꯣꯏꯕ ꯍꯧꯅꯗꯦꯀꯣ ꯃꯤꯅꯅꯦ ꯊꯤꯅ ꯉꯥꯡꯅꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯕ ꯇꯥꯕꯗꯒꯤꯅꯤ 이마ꯅ ꯅꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯤꯕꯁꯦ 이마ꯗꯤꯅꯦ ꯇꯁꯦꯡꯅ ꯏꯀꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯌꯦꯡꯉꯣꯏ ꯂꯝ ꯍꯦꯟꯒꯅꯨ ꯃꯔꯝ ꯃꯣꯛꯅ ꯂꯩꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯥꯝꯕ ꯑꯅꯤꯗ ꯇꯥꯛꯊꯣꯛꯀꯗꯧꯔꯤꯕ ꯈꯪꯉꯕ ꯃꯥꯒꯤ ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯅꯦ ꯅꯃꯥ ꯑꯩꯅ ꯁꯤꯗ ꯌꯨꯝ ꯍꯦꯛ ꯄꯥꯟꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯁꯥꯗꯨꯅ ꯂꯩꯔꯝꯂꯕꯅꯦ ꯍꯧꯖꯤꯛ ꯑꯩ ꯏꯆꯥ ꯅꯈꯣꯏ 3 ꯁꯨꯔꯦ ꯅꯌꯥꯝꯕ ꯑꯅꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯤꯔꯝꯂꯅꯤ ꯃꯥ ꯈꯜꯂꯣ ꯅꯀꯣꯛꯇꯣ ꯅꯪ ꯈꯜꯂꯨꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯂꯝ ꯍꯦꯜꯂꯛꯑꯕ ꯅꯪ ꯑꯩꯅ ꯐꯨꯕ ꯁꯣꯏꯔꯣꯏ ꯆꯪꯉꯣ ꯇꯣꯟꯗꯣꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯃꯆꯥꯁꯦ ꯀꯨꯞꯅ ꯐꯖꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯆꯥ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯊꯣꯛ ꯍꯦꯛ ꯐꯥꯕꯤꯈ꯭ꯔꯦꯅ ꯈꯜꯂꯣ ꯀꯔꯤꯅꯣꯕ ꯑꯣꯏꯗꯣꯏꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅꯒ ꯑꯉꯥꯡ ꯑꯣꯏꯔꯦ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯀꯅꯥꯒꯨꯝꯕ ꯆꯥꯛꯉꯟ ꯆꯥꯕ ꯏꯃꯨꯡ ꯈꯔꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯈꯔ ꯑꯃꯗꯅ ꯀꯟꯅ ꯊꯣꯡꯅꯔꯤ ꯆꯥꯎꯕꯤꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯂꯦ ꯋꯥꯠꯂꯤꯕ꯭ꯔꯥ ꯆꯥꯛ ꯌꯥꯏ ꯃꯈꯣꯏꯗꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯒꯅꯤ ꯏꯃꯥ ꯆꯥꯛꯄꯨꯗꯤ ꯂꯣꯏꯗꯧꯔꯦ ꯇꯨ ꯅꯅꯦꯅ ꯎꯁꯣꯏꯁꯦ ꯄꯤꯔꯛꯄꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯎꯇꯤ ꯊꯣꯡꯁꯤ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯂꯩꯕ ꯎꯗꯦ ꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯏꯃꯥ ꯃꯈꯣꯜ ꯇꯥꯗꯦ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ ꯆꯠꯂꯁꯨ ꯆꯠꯂꯨ ꯇꯧꯕꯇꯕꯨ ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯃꯥ ꯌꯥꯗꯦꯕ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯁꯨꯛ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛꯅ ꯑꯃꯝꯕ ꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝꯂꯕ ꯃꯥꯕꯨ ꯄꯥꯈꯪ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯁꯦ ꯐꯨꯔꯒ ꯋꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤꯕ ꯃꯁꯦ ꯌꯦꯡꯉꯣꯏ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯑꯩ ꯃꯥꯕꯨꯅꯦ ꯃꯄꯥꯟꯗ ꯉꯥꯏꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯆꯥꯛ ꯆꯥ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯦ ꯐꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯩꯅꯗꯤ ꯃꯥꯕꯨ ꯃꯌꯥꯝꯕ ꯑꯅꯤꯁꯤꯒ ꯌꯥꯝꯅ ꯀꯥꯟꯅꯅ ꯄꯣꯛꯏ ꯃꯁꯥꯁꯨ ꯈꯔ ꯁꯣꯟꯗꯝ ꯅꯥꯗꯝ ꯇꯧꯏ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗ ꯃꯥ ꯅꯋꯥꯡꯉꯦꯕ ꯉꯁꯤꯗꯤ ꯈꯪꯅꯤ ꯍꯟꯖꯤꯜꯂꯛꯈꯤꯁꯅꯣꯕ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯑꯗꯨꯅ ꯉꯥꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯂꯩꯔꯤ ꯂꯦꯞꯂꯤ ꯑꯃꯝꯕ ꯃꯔꯛ ꯋꯥꯄꯜ ꯃꯔꯛ ꯑꯣꯏꯕ ꯑꯗꯨꯗ ꯀꯥꯡꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯉꯔꯪ ꯆꯤꯛꯄꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯈꯨꯠ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯆꯤꯛꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯃꯁꯨ ꯃꯥꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯀꯥꯡ ꯃꯔꯛꯁꯤꯗ ꯑꯩ ꯀꯥꯡꯅ ꯆꯤꯛꯇꯅ ꯅꯥꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯊꯣꯛꯂꯛꯄꯁꯨ ꯎꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯅꯤꯇꯣꯝꯕꯤꯅꯤ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯏ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃꯅ ꯃꯊꯛꯇ ꯂꯥꯅ ꯈꯨꯝꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯤ ꯂꯩꯔꯤꯕ ꯇꯣꯟꯗꯣꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ ꯁꯥꯎꯅꯨꯀꯣ ꯆꯦ ꯃꯅꯤꯇꯣꯝꯕꯤ ꯑꯩ ꯀꯥꯡꯅ ꯆꯤꯛꯄꯅ ꯂꯣꯏꯔꯕꯅꯤ ꯀꯥꯡꯅ ꯆꯤꯛꯂꯒ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯍꯧꯁꯅꯤꯌꯦ ꯀꯗꯥꯏꯗꯒꯤ ꯅꯪ ꯁꯤꯕ ꯌꯥꯄꯣꯟꯇꯦ ꯅꯪ ꯁꯤꯕ ꯌꯥꯗꯦꯀꯣ ꯅꯪ ꯁꯤꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯤꯡꯍꯧꯗꯧꯔꯤꯅꯣ ꯑꯩꯅ ꯁꯤꯗ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯕꯨꯁꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯈꯩ ꯀꯧꯔꯒ ꯃꯅꯤꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨ ꯏꯟꯁꯥꯡ ꯄꯤꯒꯦ ꯇꯧꯕꯅꯤ ꯊꯣꯡꯕ ꯂꯣꯏꯗꯕ ꯁꯤ ꯃꯨꯟꯕ ꯉꯥꯏꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯁꯤꯕꯣ ꯀꯩ ꯑꯣꯏꯅꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯉꯣꯟꯗ ꯆꯥꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯉꯥꯅꯨꯔꯣ ꯍꯥꯏꯁꯦ ꯉꯥꯅꯨꯅꯦ ꯅꯁꯦ ꯑꯩꯅ ꯅꯞ ꯂꯥꯎꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯂꯕꯅꯦ ꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯎ ꯅꯪꯅꯦ ꯅꯁꯥꯗꯣ ꯌꯥꯝꯅ ꯄꯥꯝꯃꯜꯂꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯆꯥꯕꯩꯗꯤ ꯆꯦ ꯃꯌꯥꯝ ꯑꯃ ꯆꯥꯔꯤ ꯄꯣꯠꯅꯤꯗ ꯅꯣꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ ꯈꯔ ꯅꯣꯏꯈꯠꯍꯜꯂꯣ
नत्रदि मीना उसिलोय सौग्री हंगाम चारगा कमायना फटनो खतनो दसे अदुगिबो कइनो नचे मनी तंबी लैसिदि अहिना थाकनी नंगबु नोइजिबो फावबा अहिना थाकनी थाकपियुगो से अदुम अइबु नोइहनबियोबा अइना चानिंगबखै अदुम पिजबियोबा होय पिजनी अबुंगो अदो नंगना से अइना हाइबा वादी सुम इनगदबनिको इंदबदी यारोयबा इसे नुसिबिना हाइबा वाबु इंद्रदिको अस नुसिख्रेदा ओंथोंना सिदनिसे अइना नंगबु खंगनों नुसिरइसे असेंबगे असेंबैनि कइनो हराव येसे अदुदि अइदिने नंगोंदा पुंगाव ngaवरबने नंगी वाखंदा पुंगलोक हेगलुबलबा मिसक अमा हाइबदा नसे ऐसे ओइरबने खंगलबो तुमलसु नंग चारसु नंग खंगदे चटपा खोटपा अदगी अमा अमदसु नंग अदुम उइ नुंसिबा हाइबसे सुमाइना तौबजानिको अदुबदि ऐसु चेबो अदुम उइना चाक चाजिकांदगा चे निंसिंगलगलगा बुखमदा येंगलगा नफेटका तौरिपोने अदुगने अखोय माना nganglaiba aima adose अखोय माना ngसाइदि एंगोंदा कई कइनो वा मयाम अमा हाइरे ए कई हाइरेइबा नोय माना कई हाइरेइनोबा से हायो चेदा सेंगना हायोसे चे तानिंगेबा मखुतुना मकोकता होतुना हाइरोगेदसे अंगा हाइदे यारोइको हायो हाइरोगेबा सिवासे चेना ताबदा कशु नुंगाइरोइबा हाइमा अदु ओइरदि कइदौबगी नंग अइंगोंदा हाना हौदोक्लमिगे हाइदबा यारोइको अइ साउद्रिकांदा ससा हाइजौ हाइरगे अखोय एनिगी मरीसे अखोय माना खंगलेरमे हा खंगलेरमेबा खंगमे अदुगे अइंगोंदा यामना ngangi अबुंगा नंगने नोय माना हाइबा वा ओइगेरा नोय तासौना हाइबा वा ओइगेरा मखोयना हाइबा वा अमता नंग ताबा यादेको मोइना पंगांगांगी काइना नंगना सेगी वाखंगे थादोख्रदि इसेदि मांगजरेदो अदुना नंग मोइना हाइबा वा अमता ताबा यादे खंगबा अदुबुदि तादेदा असुक नुसिबिसेगी वाखंबु अइना कमाइना थादोक्तोइनो अदुनेबा अदुमाइना वाखल खरा तावबा अदुसे अइ जखरगे अइ चाकसु याम लामेबा युमदा इमाना हलक्ट्रेना ngaibadasu loiramaniba होय होय चलो से सिपुख्रो हाउना जाओको यामना जाओ होय जे हाइरगे इंसान टेंकोत लवी जे चलगेको मनी तोंबिना तबना ngaikho कइनो नुसिबा वाहाइगा अमता हाइरम लरोइद्रो तोंदोन बे इकाइरब तौना ममितुना फलप फलप यें हाइरमी असमना जे होरेन मंगदला केको अइ ngairamo चलेसे हाइरमदुना मनिंग लंबी अदुदा चखरे मनी तोंबिना नोफे तौना माबु तानबा माओंदा हाइ लाओ इसे ngairomge इपोआना लाकपा इसे खौरांना ngairomge नुंसी मपाव पुदुना लाउको अबुंगो नोफे तौदुना अमु हाइजे असुक यामना नुंसीबा अंगांगसिबु कइनो मस्तक असिनगा मुत्तब तौरगा रासिनगा मरोलमा लैरिबा यामना नुंसिरे कमाइ तौदुना हाइबा असु कुइना अइना लैसादुना leisabi aribi oiduna lerakpa asidi angang maza asida khudi thiu haina tamnambagi oire kaisu kaideda angang oire sumase nupa ni nupa aitana hena moithem tawraga loire nahanane mabu moithem tawraga aise mangonda senbani khangde aina mabu senbani khangde amadi tawba yarabane ba aduda mana angang khitang oibasida hek khoktok jaba hek cheluba matamda मीना इबु थीने हेक्ता हाइना खिदोइबा मसागुम्बा अंगांग असिबु leisabi aribi खुमुथोगसिना मोइथेम तरोगे हे फाबी काइना मखोइना सुमाइना लखा अमा हाइजबा तारबसु आइना इकाइबिगदबा सुंलै हेक लेते कइदोबै काइजरुनेगे नुपा फंगदना leisabi aribi ओइदुना इसे हौजिक लैरिबने आइगिदि नुपा अमा फंगलगा लोइरे हौजिकदि मा फंगले यारे मा हौजिक चही 10 हिंजिलगले माना चही 10 हेक सुब नुमित अदुदा मासे अइना खुदुम जनबदि सोइद्रबने हाइदुना मथंता अमंबा मरक वापल मरक अदुदा ममोन नोक्सरी मनिंग लोमदगी मागी ममा इबेमुना कौरी हाय कदोमदनो नाना हौजिक वा ngankhriba अदुबो इबेमा हो इमागी इबेमा कदोमदनो नंना लैरिबो खुमलक्ते ने मसे नते अमंबा मरक असिदा लाइनगा सेंख्रबा जालमदुबो अइबु मैसु अमत्ता पाइरक्ते इबेमा ओ इबेमा कदादि लेगे नंबो
Mani tombi mamana kaurapadu taduna khalamba wakhandu choithoktuna mamai leithoktuna khumi kaino ima aisida lei kadom dano leiribo sida lei haiba hairaga mamagi manakta changsilli aduga hai kaino aisida lei hai ngaurabra nang namidang amma mamarak asida wapal maning asida kari tawribano haiba nathantana hojik laukriba aduna karigino ha kadaida lauragi ima ibo nang oina ngaurabra kaino lauriba adudi ai tahawribani nang ne nang handaktine mawang ama yamna tawraiko liba henjalakpagi ra khangde hera ima madubu masada hekta haibiya bawaro ai saujarakani yengone matause phunninge habanida nang ngauraga satba soidrabani nang nacha aise karamba phibam da leiri haibase ima na hedong na khangini adu khanglaga karigino haiba adu yamna wakhan tajiba dubu as aikhoi ma sa yamna tanjaida kaidauba ha kaidauba ho kaisu tawde yare yari yum changase hai amam athengda nang hayeng khaidi sumaina khak tawnu numidang da nang na wapal makhong sida leirakpase masing yam laklabani imane jat ki wakhal yamna khalaklabani ko aikhoi ma se yamna ngange haiba macha aise sahi 19 mari suduna leisabi aribi oiduna sida leiribane haibase khanglibane haibanida ado khanglaga kaidawragi hojikpo ha hojikpo ina kaidawdawrige nupa amatra nangbusu pambidre ima adudi hainuda nacha aise hojik nupa ama koiribane nupa amaga khangnarabane nacha aise yum panba khanglagadabane khangaba kari haiba hanglanu yare kaino khangdiba yum changasla yare asi haiduna mana mang thaduna gam satki ibemuna ngang duna masagi matungde ine nangonda bukaramba nupana yadoino nanga khangnariba nupado onthona masakko khangningreda sibu koini haina koiribani ne nokningi hairibasini ko ayingbi tholaktuna manenda hairi ima chak thire sathulase mamai leisindana khummi atombado ngahak ngaikhi nakhoi hana sagi ga satho madubu thengida kadaitana satuna leikrabano ngasidima chei saba soidrabani asumna tawgano haibanida minaga mi phanadabane thawai asisu hek wahanba ibungo yaimaga sathokminaro masu waramlani ma hana sajarasani ma ai sungairage hoi ma hana pija thur ayeng bi sangkhre chawbi tona mamai leithoktuna yenglubada mazana pa sanglakliba ui dondonba mama na adumna phamduna ngairamgani haibasi mahakhangi mama leiba uba adudama makhongdu tapna thangduna changlakpani namidang adada chawbi tona lawi hai hojita di yumda hanjilakliba asibu nungbu kadaida chaluge sarang thokpa yamna pambra nang hairiba wasu maset amata tade nang na maning tawrene yumse nang na palabo ha yumsida nang na kiba mi amata leitrabo changlo nang changlo hairibasini nang asumna asobo khonjaw ama thadarakani haibasu tondonba khangi magi lichat ama lei madudi asumna thengna mayumda hanjinbada mamana natraga leiriba mayamba anina mangonda wanganglakpada mahak machil khak khumde maramdi mana hek machil khumlubada soidana mahak chai sadawribani aduna mahak adumak tumina leiba ngaktani aduna ngasi su mahak tumina lei kaidawrige nang aduda chap leptuna leiriba adu karigino baduda ngasaidagi thokhraga hojekta hanjila ineba nate nangi dubo nungshini kaina tawribra ibungo nang asu haina tanaba yadriba sibu karigino na ikhoise amata kijene ha tondon ba khumde sawi dona masana pana makhuna pairibadu uraduna amuk hangi kaino pairibaduna nakhuna pairibadu bu karino kari muhura ino hura lapunate enchang ne kari ensang kanadagi tondang hoidagine mana chawai na pirakpa chawbi ton haugatuna hai nang na haujik tada hanjilaiba asidi nga saidagi migi gena khayengunda arem apa khara adugi lumriba oire ibunga nangbu imana kari su pijadabrane nangbu imana kari su pijadana yogla abro nangbo sibu kaidawbi imana batina ba haibasidi singaktani yari taningde nungshini kaina nganglibro nangido adumna nangna mingondagi sang lawduna puri isi kaya yamle nang na thibu ngamna lawbra bune pullaga thamni ko chango imungda chango natai mana sang loikrabani tondon ba mamagi khonthi khara chajaba tarabasu chaimakti chahaudre mahak imungda changkhre hoi mai haida
ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯅꯤꯇꯣꯝꯕꯤꯅ ꯊꯣꯡꯗꯨꯅ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯅꯤꯇꯣꯝꯕꯤꯅ ꯁꯠ ꯍꯦꯛꯇ ꯇꯧꯏ꯫ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯁꯦꯜ ꯍꯦꯛꯇ ꯄꯤꯊꯣꯛꯏ꯫ ꯁꯦ ꯁꯤꯅꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯅꯤꯒ ꯐꯨꯔꯤꯠ ꯑꯅꯤꯒ ꯂꯩꯔꯣ, ꯑꯗꯨꯒ ꯁꯦꯜ ꯈꯔ ꯂꯦꯝꯂꯝꯒꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯃꯅꯤꯇꯣꯝꯕꯤꯅ ꯁꯠ ꯌꯥꯔꯛꯄ ꯑꯁꯤꯅ ꯇꯣꯟꯗꯣꯟꯕ ꯍꯦꯟꯅ ꯃꯅꯤꯇꯣꯝꯕꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯦ꯫ ꯃꯅꯤꯇꯣꯝꯕꯤꯁꯨ ꯇꯣꯟꯗꯣꯟꯕꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯃꯨꯛꯁꯨ ꯍꯥꯏ, ꯐꯤꯔꯣꯟꯗ ꯂꯩꯕꯗ ꯐꯖꯕ ꯈꯜꯂꯒ ꯂꯩꯌꯨꯀꯣ, ꯅꯪꯗꯤ ꯍꯛꯆꯥꯡ ꯄꯥꯕꯅꯤꯅ ꯑꯄꯤꯛꯄ ꯈꯜꯂꯨ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯡ ꯀꯪꯕ ꯃꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯑꯆꯧꯕ ꯁꯦꯠꯄ ꯌꯥꯝꯅ ꯎꯏ, ꯃꯗꯣ ꯏꯆꯦꯗꯤ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯅꯗꯦ, ꯈꯪꯂꯦꯀꯣ? ꯍꯣꯏ ꯏꯆꯦ, ꯐꯖꯕ ꯈꯜꯂꯒ ꯂꯩꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯗꯨ ꯁꯦꯠꯂꯒ ꯆꯦꯒ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈ꯭ꯔꯦ ꯅꯪꯁꯦ꯫ ꯑꯗꯣ ꯆꯦ, ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯒꯠ ꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ, ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯣꯏ ꯃꯥꯗꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯃꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯆꯒꯠ ꯉꯥꯡꯉꯤꯗꯣ? ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯍꯦꯛꯇ ꯉꯥꯡꯂꯛꯀꯅꯤꯕ, ꯑꯩ ꯈꯨꯝꯐꯝꯒ ꯑꯝꯇ ꯈꯪꯗꯦ꯫ ꯑꯍꯦꯟꯕ ꯀꯩꯀꯩꯗꯤ ꯍꯥꯏ ꯅꯣꯏ ꯃꯥꯅ? ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯗ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯆꯦ ꯃꯅꯤꯇꯣꯝꯕꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯃꯆꯥ 3 ꯁꯨꯔꯁꯤꯗ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯩ ꯍꯥꯏ꯫ ꯅꯣꯏ ꯃꯥꯗꯨꯗꯤ ꯃꯆꯤꯟ ꯌꯥꯝ ꯊꯤꯅ꯫ ꯅꯣꯏ ꯃꯥꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤ, 3 ꯀꯥꯞꯄꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯣꯏ ꯃꯥ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄꯗ ꯀꯕꯣꯛ ꯆꯥꯗꯣꯏꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯤꯠꯁꯤꯜꯂꯒ ꯆꯪꯉꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯁꯨ ꯆꯦ ꯃꯅꯤꯇꯣꯝꯕꯤ, ꯑꯩ ꯄꯣꯛꯄꯁꯨ ꯆꯦ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯝ ꯈꯪꯍꯧꯔꯦ꯫ ꯈꯪꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯒꯤ ꯏꯄꯥꯟ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯌꯥꯎꯈ꯭ꯔꯤ ꯄꯣꯠꯅꯤ꯫ ꯂꯥꯏꯗ ꯀꯠꯄꯒꯤ ꯀꯣꯝꯂꯥ ꯀꯥꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯆꯥꯈ꯭ꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯆꯦꯒꯤ ꯑꯁꯦꯡꯕ ꯆꯍꯤꯁꯦ ꯀꯌꯥꯅꯣ? ꯀꯌꯥꯕꯨ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯜꯂꯤꯁꯦ ꯁꯨꯞꯅꯇꯒꯤ ꯆꯍꯤ 15 ꯃꯨꯛꯇꯅꯤ꯫ ꯆꯍꯤ 15 ꯃꯨꯛꯇꯅꯤ, ꯀꯩꯁꯨ ꯊꯣꯏꯅ ꯈꯦꯠꯅꯕ ꯅꯠꯇꯦ꯫ ꯍꯣꯏꯗ, ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏ꯫ ꯆꯨꯝꯃꯦ ꯑꯗꯣ, ꯑꯗꯨ ꯈꯪꯉꯤꯗꯣ ꯅꯪ ꯌꯥꯝꯅ ꯐꯔꯕꯅꯦ, ꯋꯥꯈꯜ ꯇꯥꯕ ꯃꯤ ꯆꯤꯡꯂꯕꯅꯤꯅ꯫ ꯑꯗꯣ ꯅꯣꯏ ꯃꯥꯅ ꯁꯨꯝ ꯅꯪꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯉꯥꯡꯗꯨꯅ ꯂꯩꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯈꯣꯏ ꯃꯥꯒ ꯈꯠꯅꯒꯦ ꯍꯥꯏꯔꯣ? ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯀꯃꯥꯏꯅ ꯏꯅꯦꯝꯄꯣꯛ ꯑꯣꯏꯗꯧꯔꯤꯕ ꯃꯥꯒ ꯈꯠꯅꯗꯣꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯑꯩꯅ ꯊꯣꯛ ꯆꯦꯟꯗꯣꯏꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯉꯥꯡꯂꯔꯣꯏꯗꯅ꯫ ꯑꯌꯥ, ꯑꯩꯁꯦ ꯆꯦꯅ ꯆꯦꯟꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯆꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯗꯤ ꯇꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯒꯤ ꯇꯜꯂꯤꯅꯣꯕ? ꯅꯪꯒꯤꯁꯦ ꯅꯪꯅ ꯑꯣꯏꯅ ꯆꯦꯟꯒꯦ ꯍꯥꯏꯔꯕ? ꯅꯨꯄꯥꯅ ꯂꯣꯏꯅ ꯆꯦꯟꯅꯩꯗꯨꯗꯤ꯫ ꯅꯪ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯆꯦꯟꯕ ꯍꯩꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤꯗ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯆꯦꯅ ꯑꯗꯨꯝ ꯆꯦꯟꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯑꯩ ꯈꯪꯗ꯭ꯔꯦꯗ, ꯑꯩꯅ ꯍꯥꯏꯕꯇ ꯏꯜꯂꯨ ꯀꯩꯗꯧꯒꯦ? ꯃꯆꯦ ꯑꯩꯅ ꯍꯥꯏꯕꯇ ꯏꯜꯂꯕꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯣ, ꯍꯣꯏ ꯏꯜꯂꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯁꯦ, ꯑꯗꯨꯅꯤ꯫ ꯑꯩꯅꯦ ꯅꯪꯅ ꯆꯍꯤ 10 ꯁꯨꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯤ? ꯀꯩꯅꯣ, ꯍꯥꯟꯅꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ, ꯅꯪꯅ ꯆꯍꯤ 10 ꯍꯦꯛ ꯁꯨꯕꯒ ꯆꯦꯅ ꯅꯪꯕꯨ ꯆꯦꯟꯗꯣꯏꯅꯤ꯫ ꯑꯣ, ꯀꯥꯎꯏꯍꯦ, ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 17ꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯦꯗꯅ, ꯀꯨꯏꯍꯧꯔꯣꯏꯗ ꯁꯤꯗꯩꯗꯤ꯫ ꯑꯗꯣ ꯅꯣꯏ ꯃꯥꯅ ꯁꯨꯝ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯪꯅ ꯆꯍꯤ 10 ꯁꯨꯕꯒ ꯉꯥꯏꯔꯣꯏꯗꯣꯏꯅꯤ, ꯊꯣꯛ ꯆꯦꯟꯗꯣꯏꯅꯤꯀꯣ? ꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ꯫ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯑꯦ ꯍꯥꯏꯕ ꯑꯕꯨꯡꯉꯣꯁꯦ꯫ ꯁꯦ, ꯁꯦꯜ ꯈꯔꯒ ꯍꯥꯞꯀꯦ, ꯂꯧꯁꯤꯜꯂꯨꯁꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯃꯒ ꯂꯩꯌꯨ꯫ ꯌꯥꯔꯅꯤ ꯏꯆꯦ, ꯀꯩꯒꯤ ꯌꯥꯕꯅꯣ? ꯁꯦ, ꯂꯧꯁꯤꯜꯂꯣ꯫ ꯅꯆꯦ ꯁꯥꯃꯨ ꯂꯣꯏꯕꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯁꯤꯗꯤ, ꯂꯧꯁꯤꯜꯂꯨꯁꯦ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ, ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ꯫ ꯐꯖꯕ ꯈꯜꯂꯒ ꯂꯩꯌꯨꯀꯣ, ꯐꯖꯗꯕ ꯂꯩꯔꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯇꯣꯟꯗꯣꯟꯕ ꯍꯔꯥꯎꯅ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯇꯣꯟꯗꯣꯟꯕꯗ ꯂꯣꯏꯅ ꯂꯨꯞꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤꯇꯣꯟꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯛꯂꯤꯕ ꯑꯍꯟꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯅꯣ? ꯍꯥꯏ, ꯇꯥꯔꯕ? ꯍꯥꯏꯌꯨ, ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯁꯦꯜꯅ ꯑꯁꯨꯛ ꯌꯥꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯑꯁꯤ ꯂꯩꯔꯨꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ, ꯈꯨꯝꯃꯣ! ꯅꯆꯤꯟꯗꯨ ꯄꯥꯟꯗꯕ꯭ꯔꯣ ꯅꯪ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯔꯣꯜꯁꯤ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯦ? ꯅꯪ ꯍꯨꯔꯥꯟꯕ꯭ꯔꯥ? ꯅꯪ ꯍꯨꯔꯥꯟꯕ꯭ꯔꯣ?
ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯟꯂꯝꯕ ꯑꯣꯏꯌꯨ ꯅꯈꯨꯠꯇꯣ ꯀꯛꯀꯗꯕꯅꯤ ꯈꯨꯝꯃꯣ ꯁꯦꯡꯅ ꯈꯨꯝꯃꯣ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯏ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯃꯥ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯦ ꯂꯩꯔꯨꯔꯤꯅꯦ ꯑꯗꯨꯝ ꯍꯪꯂꯩ ꯍꯥꯏꯕ ꯍꯪꯗ꯭ꯔꯕꯗꯤ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯀꯌꯥꯝ ꯇꯥꯟꯗꯅ ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯔꯣꯜ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯈꯣꯏꯅ ꯑꯩꯕꯨ ꯐꯤꯔꯣꯜ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯅ ꯐꯨꯔꯤꯠ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯕꯗ ꯏꯃꯥ ꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ ꯍꯦꯛꯇ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯠ ꯁꯠ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯔꯣ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯂꯩꯔꯨꯔꯤꯅꯣ ꯍꯥꯏꯕꯅꯦ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯏꯃꯥ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯆꯥꯎꯕꯤꯇꯣꯟꯅ ꯉꯥꯏꯈꯣ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯁ ꯍꯪꯉꯤꯍꯦ ꯂꯩꯔꯗꯤ ꯂꯩꯔꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦꯁꯨ ꯍꯥꯏꯔꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨꯅ ꯁꯦꯜ ꯄꯤꯗꯨꯅ ꯅꯪꯅ ꯃꯁꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯃꯥꯅ ꯑꯁꯦꯡꯕ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯂꯛꯇ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟꯅ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯥꯅ ꯁꯦꯜ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯜ ꯄꯥꯝꯃꯤ ꯃꯤꯉꯣꯟꯗꯒꯤꯒ ꯂꯧꯔꯗꯅ ꯍꯥ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯒꯦ ꯍꯥꯏꯕꯅꯦ ꯃꯤꯅ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧ ꯇꯥꯕ ꯂꯧꯔꯤꯅꯤ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯆꯨꯝꯂꯦꯅꯦ ꯃꯁꯦ ꯅꯪ ꯃꯇꯣꯏꯅꯔꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ ꯑꯁꯨꯝꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯅꯌꯥꯝꯕ ꯑꯅꯤꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯀꯩꯅꯣꯝꯃ ꯌꯥꯝꯅ ꯇꯧꯔꯕꯅꯤꯀꯣ ꯅꯪ ꯑꯃꯨꯛꯇꯪ ꯈꯨꯐꯨ ꯊꯤꯅ ꯐꯨꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕ ꯅꯪ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯂꯣꯏꯅ ꯇꯥꯗꯣꯏꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯎꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯑꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯒꯅꯨ ꯎꯅꯒꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯃꯗꯨ ꯅꯪꯒꯤ ꯅꯃꯥꯒꯨꯝꯕꯅꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯧꯔꯤꯒꯦ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯅꯥ ꯂꯧꯕꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯅꯍꯥꯛ ꯊꯛ ꯑꯩꯅꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯖꯁꯅꯨꯀꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨꯒꯅꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪ ꯇꯣꯟꯗꯣꯟꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯨꯡ ꯂꯦꯡꯃꯥꯟꯅꯕꯒ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯨ ꯃꯆꯥꯒꯨꯝꯕ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯇꯧꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯣꯏꯊꯦꯝ ꯊꯦꯝꯕ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯞ ꯆꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯇꯣꯟꯗꯣꯟꯕꯅ ꯃꯅꯤꯇꯣꯝꯕꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯉꯥꯡꯉꯤ ꯆꯦꯅ ꯁꯦꯜ ꯄꯤꯔꯒ ꯑꯩꯅ ꯐꯤꯔꯣꯜ ꯂꯩꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈ꯭ꯔꯦ ꯉꯥꯡꯕꯗ ꯑꯩ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯆꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯅꯣꯏ ꯅꯃꯥꯗꯣ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯈꯨꯠ ꯌꯥꯝꯅ ꯊꯤꯡꯖꯤꯟꯅꯤꯡꯉꯕ ꯅꯠꯇ꯭ꯔꯕ ꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯆꯦꯜꯂꯅꯤ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯥ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤꯗꯃꯛ ꯅꯆꯦ ꯑꯩ ꯂꯩꯔꯤ ꯅꯆꯦꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯗꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯆꯦꯜꯂꯗꯕꯅꯤꯀꯣ ꯍꯣꯏ ꯍꯥꯏꯌꯨꯁꯦ ꯍꯣꯏ ꯍꯥꯏꯌꯣ ꯇꯣꯟꯗꯣꯟꯕꯁꯨ ꯍꯥꯏꯗ ꯌꯥꯗ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕ ꯍꯜꯂꯛꯇꯦ ꯆꯥꯎꯕꯤꯇꯣꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯌꯥꯏꯃꯒꯁꯨ ꯂꯩꯔꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯦ ꯏꯃꯥ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯉꯁꯤꯗꯤ ꯐꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯐꯨ ꯏꯕꯨꯡꯉꯣ ꯏꯃꯥ ꯈꯥꯝꯂꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯗꯒꯤꯅꯤ ꯇꯟꯖꯥꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯤ ꯃꯆꯦ ꯑꯗꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯆꯥꯎꯕꯤꯇꯣꯟ ꯅꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯡꯂꯣꯝꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯅꯤꯇꯣꯝꯕꯤꯅ ꯆꯦꯜꯂꯦꯌꯦ ꯃꯈꯣꯏꯗ ꯂꯩꯍꯧꯏ ꯍꯥꯏ ꯀꯃꯥꯏ ꯇꯧꯕꯅꯣ ꯁꯤꯕꯣ ꯍꯥ ꯅꯨꯄꯤ ꯆꯦꯜꯂꯕ ꯍꯣꯏ ꯃꯈꯣꯏꯗ ꯂꯩꯌꯦꯌꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕꯣ ꯉꯜꯂꯤꯀꯥꯟ ꯑꯁꯤꯗ ꯅꯈꯣꯏ ꯑꯃꯨꯛꯇ ꯃꯈꯣꯏꯗ ꯆꯠꯂꯨ ꯅꯆꯥꯅꯨꯄꯥꯗꯣ ꯄꯨꯔꯛꯎ ꯆꯥꯎꯕꯤꯇꯣꯟ ꯁꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯂꯕ ꯏꯕꯨꯡꯉꯣ ꯂꯥꯎ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯐꯨꯔꯒ ꯄꯨꯔꯛꯁꯤ ꯂꯥꯎ ꯃꯗꯣ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯁꯣꯝꯗꯅ ꯃꯅꯤꯇꯣꯝꯕꯤꯅ ꯇꯣꯟꯗꯣꯟꯕ ꯆꯦꯜꯂꯦ ꯅꯨꯄꯥ ꯆꯦꯟꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯂꯥꯛꯑꯗꯤ ꯑꯩ ꯀꯤꯖꯩꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯁꯤꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯆꯥꯎꯕꯤꯇꯣꯟꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯪ ꯑꯁ ꯆꯦ ꯑꯩꯈꯣꯏ ꯃꯥ ꯂꯩ ꯀꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ
Nang sida layo ai thoke haiduna mani tombi thoi chawbi dona ibe madi yamna ngamina ai gi isa do angang yamna oiri chahi kun phau sudri angang adu da khali ba wakhal tawri ba thong adu bu karino ikai ba khar khar khangna se kadai no ai gi isa do pukhrage ibe madi ne ari bi oina adom layu isa do nasa gumbani masi gumba thaba hona de pa puni hairaga imung da thok sangi masanu pa phamduna leiba du uduna he nang adu kai dawri kanana sunu taw hai law nang law khangni ba nang asi hairaga masagi makhut paiduna mapal de hekta singthoi mapal hek yobaga tondon ba mayamba ani na hekta kawbo net bo tawri na bana loi mayamba ani na mabu soro soro chingduna hekta pukhi mani dombi mahaku khamlu badingamda mathamoidu chakna yamna chakna yengduna leihawi mahak upai leitre ngasi dagi mahak leisabi aribi haiba mingthona do koklagani haina khanduna yamna harau jarubani adubu oidre laibukta tamladre ibemu na hairi aina ngasai na sithokani haina haidro haujikti kari sare ima nasa aigi laibak asida nupa amata aigi oyu haina tamlamdra male ai yazare ai isana yazare asumna asum leisabi aribi oiduna ai leikrage ai amuk khana ngasi haiba namit asidagi kanagi mafamda yelaroi nupa amata ai hana yengkhraroi thajaba kaiduna mahak mathwaidunu ngaida mamai leiduna imungda changkhirami